Sugi Kemsing Hongdokpagi Wafam Yaningde Kuki Lupsing, Bharat Sarkargi Ministry of Home Affairs amasung Kuki Su Singi Marakta ngarang chathakiba peace talk aduda Bali Districtki akoibada leiriba Kuki Su Kem Taret Muthatpagi Wafam Yanakiba adubu Kuki Human Right Council na yamna kana yaningdaba Fongdokpaga loinana mafam aduda leiramba Kuki Su Kemsing lauthokiba sida yamna kana nungnangba Fongdorokli Council asina thadorokpa cherol amana haribana buffer zone area da mitei amasung kuki anigi marakta nauna ungkhanarikpagi fibam lakliba sida nungnangba fawi hairaduna central government gi maikaidigi makhatana hingbagi oiba thodokki thoktanaba buffer zone asi kaihandana thamnaba mathau taba thabaksing lokhatpiu mitei community singna kuki area da maram Chadana Changlakpa si condemn tawi Government of India gi maikaidagi kuki miyam gi damak legislature ga konaba Union Territory natraga full statehood ama Indian Constitution gi matung ina pigadabani Council asina changsaliba khongthang sing asi kuki miyam ngak senaba amasung kuki miyam gi interest tani hairi NIA amasung CBI na kuki gi miyoi kaya fabagi mayokta hayeng Churachandpur da protest rally chatkadauri Haukiba chahi 2023 gi May ahomdagi haurakhiba kanglupki irang asina maram oiraga NIA amasung CBI na maram chadana kuki jogi miyoi kaya fai haina yaningdaba fongdoktuna hayeng tang 19 da Churachandpur da public mass rally chatkani haina kuki women organization for human rights na thadorokpa cherol amana hairi cherol asina makhata na hairibana protest rally asi haukiba June 13 da kuki NP Churachandpur da daita lauduna kuki civil society organization kaya ga puna pangthokiba mifamna laukiba waref ka mari leinanani Mifam madu mapung oina kuki civilian singda leptana target tawi haiba thaudoka mari leinana pangthokibani chahi sigi May 18 da su kuki student organization for human rights na tongan women organization kaya ga khusamna duna sit in protest pangthoktuna kuki jogi miyoi kaya mathong maram khangdana fabagi thawong asi lepnaba union home minister da memorandum submit tawba leikre adubu hariba thawong asi makhata na chathari thawong asi gi saruk ama oina kuki jogi miyoi ani amasu memorandum pisin kiba numit adugi thangnabada Process amata yaudana fakre haina pen da wafam kaya fongdogli aroibada haribana hayeng chatkadawriba rally asi kuki jo miyamgi oiba apunba firep asi hena chechil hannabani loinana makoina taliba maram chaba demand sing asi fangriba phawba makhata na makhal makha kaya gi khongjang sing changsingani khongjang asi da miyamna saruk yabaga loinana organization asina lawriba firep asi da society asi da leiriba section khudingmak yauna media youth student civil society village leader amasung miyamna punna solidarity unminasi hairi Masagi laufam da kuki singna flag yungsinbagi photo kabluba lawmi ama farba matungda logafta thamjinkre Masagi laufam da kuki singna tractor sijinaduna law khoidokle amadi flag yungsile pau tabadagi kuki singna yungsile ba flag ki photo namluba maitai lawmi ama kuki singi khulnakna changsile haibagi maralda CRPF amana faraga police ta sinarakre police na su lawmi asi logafta thamjinkre hairi Hariba thaudo sing asi ayu Imphal West District ki Sekmai Police Station gi manung chanba khurkhul sabal leikai lokol da thokibani masagi lofam da kuki singna flag yungsinbagi photo namlui haibagi faraga Sekmai Police Station gi logafta leiriba Lawmi asigi maming ngangbam Ranjit Elias Tombani fu humdoi apokpagi maming Tom Singh kawi mahak CRPF na farba matungda Sekmai Police tang ase ayu khusinnarakibani hairi pau sina hai ngangbam Ranjit hariba lawmi asigi lofam adu Mamang chahidagi hauna kuki singna tractor sijinaduna law ubagi thabak chathaki ngasi ayu kuki singna maki lawfam masida amu khanna law khoibagi thabak chathabada natana flag yungsile haibagi pau tabadagi afafata khangdana ngasi ayu pung 10 ga makhai taba matamda masa matomta lawfam aduda chatuna kuki singna yungsile ba flag adu mobile phone sijinaduna photo namlubani hairi pau sina hai kuki singna yungsilamba flag sing adu photo kablingai da CRPF ki kangbuna changsilaktuna kuki ga nakna ba lawfam da changsili haibagi maralda mahak pufaki masigi matungda 57 Mountain Division da CRPF ki kangbuna khusinaraki loinana 57 Mountain Division ki kangbuna Sekmai Police ta mukhusinaraki bani hairi yamna nungai chabadi mahaki lawfam da kuki singna flag yungsinbagi namluba photo sing adu CRPF ki kangbuna mahaki mobile dagi loina Meehatki asini hairi San Francisco dagi Mumbai tamna pairakpa India ki flight ama technical error lakpadagi Kolkata da landing tawkhre Ngasi San Francisco dagi Mumbai tamna pairakadaba Air India ki flight ama technical error lakpadagi Kolkata da landing tawraga passenger sing kumthankre thaudo sing ase yupung 5 minute kun taba matamda thokibani hairi Air India ki Boeing 777-200 LR flight number AI 180 ngarang ahing nungai matung pung 12 minute 45 taba matamda San Francisco dagi Mumbai tamna pairakhi adubu flight aduna Mumbai yodringai flight aduda
ꯑꯁꯣꯏꯕ ꯈꯔ ꯂꯩꯔꯛꯄꯗꯒꯤ ꯀꯣꯜꯀꯇꯥ ꯑꯦꯌꯔꯄꯣꯔꯠꯇ ꯇꯥꯔꯕ ꯃꯇꯨꯡ ꯄꯦꯁꯦꯟꯖꯔꯁꯤꯡ ꯀꯨꯝꯊꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯐ꯭ꯂꯥꯏꯠ ꯑꯗꯨꯒꯤ ꯄꯥꯏꯂꯣꯠꯅ ꯂꯧꯈꯠꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯑꯣꯃꯥꯟꯒꯤ ꯀꯣꯅꯨꯡ ꯃꯨꯁꯀꯥꯠꯇꯒꯤ ꯚꯥꯔꯠꯀꯤ ꯀꯣꯅꯨꯡ ꯗꯦꯜꯂꯤ ꯌꯧꯅ ꯄꯥꯏꯒꯗꯕ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ 6E2706ꯇ ꯕꯣꯝ ꯌꯥꯎꯔꯦ ꯍꯥꯏꯅ ꯆꯤꯡꯅꯕꯒꯤ ꯐ꯭ꯂꯥꯏꯠ ꯑꯁꯤ ꯗꯦꯜꯂꯤ ꯌꯧꯗꯅ ꯅꯥꯒꯄꯨꯔ ꯑꯦꯌꯔꯄꯣꯔꯠꯇ ꯏꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯄꯥꯡꯒꯜꯒꯤ ꯁꯤ.ꯑꯦꯁ.ꯑꯣ.ꯁꯤꯡꯗ ꯄꯥꯡꯒꯜ ꯇꯦꯝ ꯃꯅꯤꯄꯨꯔꯅ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ꯫ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯃꯔꯨꯑꯣꯏꯅ ꯄꯥꯡꯒꯜꯒꯤ ꯁꯤ.ꯑꯦꯁ.ꯑꯣ.ꯁꯤꯡꯗ ꯄꯥꯡꯒꯜ ꯇꯦꯝ ꯃꯅꯤꯄꯨꯔꯅ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯀꯦꯍꯝ ꯍꯁꯟ ꯑꯂꯤꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯍꯧꯈꯤꯕ ꯖꯨꯟ 11ꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯌꯨꯝꯅꯥꯝ ꯍꯨꯏꯗ꯭ꯔꯣꯝ ꯃꯈꯥ ꯂꯩꯀꯥꯏꯗ ꯃꯤꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯑꯃꯕꯨ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯗ ꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯦ.ꯇꯤ. ꯌꯨꯅꯤꯠ 27ꯒꯤ ꯀꯃꯥꯟꯗꯔ ꯈꯥꯕꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯃ ꯇꯥꯕꯗꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅꯁꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯈꯪꯗꯣꯛꯅꯕ ꯑꯦ.ꯇꯤꯒꯤ ꯃꯤꯑꯣꯏ ꯈꯔ ꯐꯥꯒꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗꯒꯤ ꯉꯁꯤ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯉꯁꯤ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝ ꯃꯅꯤꯡꯗꯒꯤ ꯐꯪꯂꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯄꯤ.ꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯂꯩꯕꯥꯛ ꯑꯁꯤ ꯂꯣ ꯂꯩꯇꯕ ꯃꯄꯤ ꯃꯄꯥ ꯄꯥꯟꯗꯕ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯥꯌꯣꯛꯇ ꯐꯣꯡꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯗꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯁꯤꯡ ꯀꯝꯃ꯭ꯌꯨꯅꯦꯜ ꯔꯥꯏꯑꯣꯠ ꯊꯣꯛꯂꯛꯄ ꯌꯥꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯉꯥꯡ ꯁꯛꯄꯗ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡꯅꯁꯨ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯦꯛꯁꯟ ꯂꯧꯍꯧꯗꯕꯅ ꯉꯁꯤꯗꯤ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯂꯒ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕ ꯀꯌꯥꯒꯤ ꯊꯃꯣꯏꯗꯁꯨ ꯐꯠꯇꯕꯒꯤ ꯃꯔꯨ ꯍꯨꯜꯂꯛꯇꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯍꯩꯅ ꯇꯝꯄꯥꯛ ꯂꯝꯗꯝꯗ ꯂꯩꯃꯤꯟꯅꯔꯤꯕ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯣꯠꯄ ꯅꯩꯕ ꯐꯨꯕ ꯍꯥꯠꯄꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤꯃꯛꯁꯨ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯗ ꯊꯣꯛꯂꯔꯦ꯫ ꯀꯪꯂꯩꯄꯥꯛ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯅꯨꯄꯤꯗ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯀꯌꯥ ꯑꯃ ꯌꯥꯎꯗꯕ ꯂꯩꯇꯕ ꯅꯠꯇꯦ ꯂꯣꯏꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯄꯥꯡꯒꯜ ꯃꯆꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯑꯔꯥꯟꯕ ꯑꯃ ꯇꯧꯕ ꯊꯦꯡꯅꯕꯗꯅ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯕꯤ ꯑꯃ ꯑꯣꯏꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯆꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯄꯥꯡꯒꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯆꯥꯛ ꯆꯥꯗ꯭ꯔꯕ꯭ꯔꯥ ꯐꯤ ꯁꯦꯠꯇ꯭ꯔꯕ꯭ꯔꯥ ꯀꯥꯡꯂꯨꯞ ꯑꯃ ꯑꯣꯏꯅ ꯈꯜꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯇꯁꯨ ꯄꯥꯡꯒꯜ ꯇꯤꯝꯒꯤ ꯁꯥꯏꯠꯇꯒꯤ ꯍꯪꯂꯤ꯫ ꯑꯔꯣꯏꯕꯗ ꯖꯦ.ꯑꯦ.ꯁꯤꯅ ꯆꯪꯁꯤꯜꯂꯛꯄ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇꯁꯨ ꯄꯥꯡꯒꯜ ꯇꯤꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯁꯔꯨꯛ ꯌꯥꯖꯒꯅꯤ ꯑꯃꯗꯤ ꯁꯤ.ꯑꯦꯁ.ꯑꯣ.ꯁꯤꯡꯅꯁꯨ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯒꯤ ꯆꯞ ꯆꯥꯕ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯃꯤꯟꯅꯅꯕ ꯑꯃꯗꯤ ケースꯑꯁꯤ NIA ꯗ ꯁꯤꯟꯅꯗꯨꯅ ケースꯑꯁꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯍꯟꯕ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯁꯥꯕ ꯁꯤ.ꯑꯦꯁ.ꯑꯣ.ꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯗꯨꯅ ꯖꯦ.ꯑꯦ.ꯁꯤꯅ ꯑꯆꯨꯝꯕ ꯃꯥꯏꯀꯩꯗ ꯇꯨꯡꯒꯤ ꯃꯤꯔꯣꯜꯒꯤ ꯂꯝꯕꯤ ꯌꯥꯠꯄꯤꯔꯝꯃꯨ꯫ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯄꯥꯡꯒꯜ ꯌꯨꯠ ꯀꯌꯥꯅ ꯑꯔꯥꯟꯕ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯤꯠꯌꯦꯡ ꯆꯪꯂꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯑꯕꯗꯨꯜ ꯀꯗꯤꯔ ꯍꯥꯠꯄꯁꯤꯡ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟꯠ ꯄꯤꯒꯗꯕꯅꯤ꯫ ꯖꯦ.ꯑꯦ.ꯁꯤꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯗ ꯑꯦꯝ.ꯑꯦꯐ.ꯑꯣ.ꯅ ꯁꯧꯒꯠꯀꯅꯤ꯫ ꯕꯣꯏꯕꯣꯏ ꯈꯣꯔꯤꯃꯌꯨꯝ ꯍꯧꯈꯤꯕ ꯖꯨꯟ 11ꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯤꯌꯥꯝꯒ ꯋꯥꯈꯜ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔ ꯑꯄꯣꯛꯄ ꯆꯦꯁꯝ ꯑꯕꯗꯨꯜ ꯖꯂꯤꯜ ꯄꯥꯎꯕꯤꯇꯦꯛ ꯑꯋꯥꯡ ꯂꯩꯀꯥꯏ ꯋꯥꯡꯒꯣꯏ ꯄꯤ.ꯑꯩꯆ.ꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯑꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯍꯥꯠꯇꯣꯛꯂꯒ ꯊꯝꯂꯝꯕ ꯑꯁꯤꯕꯨ ꯃꯅꯤꯄꯨꯔ ꯐꯦꯗꯔꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ꯑꯦꯝ.ꯑꯦꯐ.ꯑꯣ) ꯍꯦꯗꯀ꯭ꯋꯥꯇꯔ ꯅ꯭ꯌꯨ ꯆꯦꯛꯀꯣꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯕꯣꯏꯕꯣꯏ ꯈꯣꯔꯤꯃꯌꯨꯝꯅ ꯄ꯭ꯔꯦꯁꯇ ꯊꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯉꯁꯤ ꯑꯌꯨꯛ ꯆꯦꯁꯝ ꯑꯕꯗꯨꯜ ꯀꯗꯤꯔꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝ ꯃꯅꯤꯡ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯕ ꯑꯁꯤ ꯍꯤꯡꯆꯥꯕꯅ ꯇꯧꯒꯗꯕ ꯊꯕꯛꯅꯤ꯫ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯕ ꯈꯨꯗꯤꯡꯃꯛ ꯑꯊꯨꯕꯗ ꯐꯥꯕꯤꯌꯨ꯫ ꯃꯤꯍꯥꯠꯄꯁꯤꯡꯒꯤ ꯃꯊꯛꯇ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟꯠ ꯂꯩꯉꯥꯛꯅ ꯄꯤꯕꯤꯌꯨ꯫ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯖꯣꯏꯟꯠ ꯑꯦꯛꯁꯟ ꯀꯝꯃꯤꯇꯤꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯗ ꯃꯣꯔꯦꯜꯂꯤ ꯐꯤꯖꯤꯀꯦꯜꯂꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯊꯥ 6 ꯍꯦꯟꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯕ ꯑꯁꯤ ꯐꯥꯎꯕꯗ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯄꯒꯨꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯂꯧꯅꯔꯤ꯫ ꯃꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯆꯠꯄ ꯂꯩꯕꯥꯛ ꯑꯃꯒꯤ ꯊꯧꯑꯣꯡꯂ ꯍꯥꯏꯅ ꯍꯪꯂꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯒꯚꯔꯅꯔ ꯑꯁꯤ ꯃꯊꯧ ꯃꯁꯛ ꯈꯪꯗꯕꯅꯤ ꯃꯃꯤꯡꯇꯒꯤ ꯒꯚꯔꯅꯔ ꯑꯣꯏꯅ ꯊꯝꯂꯛꯄꯅꯤ꯫ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯒꯚꯔꯅꯔ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯃꯣꯔꯦꯜ ꯒ꯭ꯔꯥꯎꯟꯗ ꯁ꯭ꯇꯦꯞ ꯗꯥꯎꯟ ꯇꯧꯕꯤꯌꯨ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯉꯁꯤꯁꯨ ꯃꯈꯣꯏꯗ ꯑꯍꯣꯡꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯃꯦꯟꯂꯦꯟꯗ ꯃꯐꯝꯁꯤꯡꯗ ꯊꯃꯣꯏ ꯁꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯄꯗ ꯈꯨꯗꯛꯇ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯌꯦꯡꯁꯤꯟꯕ ꯆꯠꯄ ꯉꯝꯃꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯥꯏꯅꯣꯔꯤꯇꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯃꯨꯁꯂꯤꯝꯒꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯔꯤ ꯃꯈꯣꯡ ꯈꯪꯗꯅ ꯃꯔꯝ ꯆꯥꯗꯅ ꯊꯋꯥꯏ ꯀꯌా ꯄꯤꯈꯝꯅꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯂꯣ ꯂꯩꯇ꯭ꯔꯕ ꯂꯝꯗꯝ ꯑꯃꯔ ꯃꯃꯤꯡꯇꯒꯤ ꯑꯣꯏꯅ ꯂꯩꯔꯕ꯭ꯔꯥ ꯂꯣ ꯑꯁꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫
चिंगनबा फावरे मिटै पांगल मुस्लिम सिंग लमदम असिदा येंगलिबा मियेंग असि महौसागी फिबमदगी करा खजिक अहोंगबा लाकपगुम तौरे हाइबसी असेंगबा वाफम अमा ओइरगली कना कनागुम्बा वखल यावदबसिंगना चेसम अब्दुल कदीर बो हाटपो ओइबा तारबसु मैथै पांगल मुस्लिम सिंगी असेंगबा मसक खंगबसिंगना तुमिना लैबा असि लाइबक थीबनि हाइना लवी हाइरि इजराइलना इरानगी वार टाइम चीफ ऑफ स्टाफ हाटख्रे लान हेना कंसिनरकली Iran amasung Israel laiba anigi marakta soknariba nongmonomugi hena pakthok chawthoragli Israel gi air strike ta Iran gi war time gi chief of staff Hatkhre US President Donald Trump na nakalani gi marakta ceasefire tawnaba haibada yanaba purakpangam khidre oirgliba fibam masiga mari leinana Donald Trump na thuba mifam pakaukre Iran da laiba India gi meheroi sing hannarakpa hore Iran na ngarang Israel da misal attack chathaduna mishi mina thowan kiba thawdo adogi laman khumba oina ngasi lanasi haurakhiba mangani suba numita Israel gi warplane singna Tehran da laiba Iran gi military amasung nuclear program singda yamna angakpa mawngda attack chathakre Israel gi maikai digi Iran gi military installation singi akoibada lairiba miyam athubada safa gadaba laiba mafam singda handoknaba akanba warning tawkre oigliba fibam asida Iran da laiba Indian embassy gi maikai digi Indian sing city adu thadoktu na masa masa gi gari singda safagadaba mafam singda thokhinaba akanba warning tawkre Indian embassy gi maikai dagi su Indian sing adu safagadaba mafam singda hongdokpagi thabakta yamna chawna mateng pangli Israel gi military gi maikai dagi ngasi phongdokhibada Israel na ngasi chathakibada Iran gi war time gi chief of staff Ali Sahat Mani Hatkhre magasi Iran gi senior most military commander amasu oiribani Israel gi attack ta Iran gi top military leaders sing nuclear scientists amasung civilian yauna mioi chaniga kunga mari gi mathakta Hatkhre Iran amasung Israel gi marakta kanba lan chatharakpa sina maram oiraga crude oil gi mamalsu wangkhalakre Donald Trump ki maikai degi lanasi hena pakthok chawthok narakpagi fibam leibana Iran gi Tehran city da leiriba mioi sing safagadaba mafam singda hongdoknaba khangankre amaromda Iran na Israel gi mathakta chathakiba misal attack ta nupi angang yauna mioi kunga mari sikre Iran gi revolutionary guard ki spokesperson Ali Muhammad Naini na Israel gi mathakta misal attack amasung drone attack chathaba hokre makhata na hariba attack sing asi hena kansilagani hairi marak sida Israel gi prime minister Benjamin Netanyahu na haikibada Middle East ta hojik tholiba lanasi Iran gi supreme commander Ayatollah Ali Khamenei na hatlabam khaktada loishinba ngamgani maduna triba fawbadi lanasi loishinbagi wafam leitri haina phongdokhi laipa punma kholaw gi update gi lakhocherake Mizoram gi Champhai district gi ZRA gi militant kuki jo ani junta army na Kaptuna Hatkhre iwa khangdana leirakhiba chesam Abdul Kadir Samro makha laikai gi nambul ture mapanda phumjilambadagi police na sibak chang phangba ngamkhre miyamna kanbagi horakre Tha asigi taradagi mayumdagi thokibadagi thiba khangdana leirakhiba pawbi tek me laikaidagi miyamga mimanadraba chesam Abdul Kadir Elias achouba apokpa Abdul Jalil asi bakchang oina phangba ngamkhre thodo asigi matangda pawche sina phangba pawgi matung inadi chepsan Abdul Kadir gi asi bakchang adu ngasi ayuk pung 8 khara helakpada Wangoi police station gi manung chanba samurau makha laikai gi nambul turel gi mapanda leiba fata haudi amadi manakta leibak manungda phumlaga thamlambani hairi pawsina hai Abdul Kadir gi asi bakchang Fumduna thamlamliba mafam aduga naknana Arambai Tengol Unit 27 gi office su lei hairi asi bakchang adu police na forensic science ki team amaga loinana lokholaba matungda rims ki miral sangna thamkhre hairi amaromda chesam Abdul Kadir gi asi bakchang oina phangle haibagi paw tabadagi mahak thiba khangdana leikibaga mari leinana semkhiba JC na ngasi meyai lambi paringda lambi thingduna khongjang changsinba hokre miyam gi khongjang laksinaba honabada police na tear gas cell kya kapkhre thawdosi gi matangda Pauche sina makata na phangba paugi matung inadi tha sigi taraga mathogi numidang yumnam huidro makha laikai da miyam na huran ba oigani haina chingnabadagi leikidraba chepsan Abdul Kadir bu maikai adongi miyam na fakhi adubu numit adugi nungai matung pungani rom taba matamda Arambai Tengol gi Unit 27 gi commander oirambani haiba longjom khabada miyam na chepsam adu Kadir bu kusinaki hairi tungda miyam na longjom khabada sinakiba chepsam Abdul Kadir miyam ga mimana daba miyoini haiba khangba ngambadagi longjom khabada hangba matamda Abdul thadokre haina khumlaki hairi adubu thadokre hariba chesam Abdul Kadir imung manung Arambai Tengol amadi miyamna thibagi thabak chathabada phangdabadagi longjom khababu thawdo adugi maramda wari sananaba 80 na kayara kawbada lakpagi mauta hojik fawba lotuna leikibani hairi chairak pawbi tekmaya leikai miyamga mimana raba chepsam Kadir hojik fawba leiriba aduga mari leinana lokhalakpa khongthanga mari leinana oigani haina thajaba Arambai Tengol gi member yauna miyoi mapan security force na fagatkhre hairi fagatkraba miyoi sing adugi manungda miyoi
Mari Nahal Wangoi Police Station gi manung chanba thiam leisangkhong area dagi fakhre haina laikai adudagi phangba pau amana hairi pau aduna hai fakhre hariba mioi mari adudi yumnam huidrom dagi huidrom Somokanta Singh Thingu Jamranjit Singh yumnam huidrom makha laikai dagi huidrom Deepak Singh amadi Prafulo Kawi hairi aduga atei phagalaba mioi sing aduna Longjam Henson Elias Naucha Maitei Thongnawjam Asok Singh Huidrom Sam Sundar Singh Haikrujam Premchand Elias Puremba amadi Sapam Dayani Devi Kawi hairi nakala maromda paubitek mayai lekai miyamga mimanaraba Chesam Abdul Kadir Mangki bagi thodokta mapung aina chenabani hariba hauzik faubada Ramba Tengulgi mioi ni haijaba yumnam huidrom makha lekai dagi Longjam khaba kauba mioi adu fana bahonasi haina Ramba Tengulgi Luching Purel korongan ba khumana Maki social media da thagalakiba post amana tengoloi singna khangan kiba laikhrabani amarom da Chesam Abdul Kadir Meehatki mayokta paubitek area da changsil lamba khongjang police na laksinkhre adum oina mang makha taba miyamgi oiba khongjang changsin na bangase ayu pung 13 makhai taba matamdagi hauna JC against the missing of Chesam Abdul Kadir Elias Achobana Shinduna miyamgi oiba emergency public meeting ama paubitek mayalekai community hall da pangthokre mifam aduna mihat adubu yamna kana yaningdaba phongdokpaga loinana mihat pasing matik chaba dandi pi na balengak ta takshin ba haiba yauna wafam kaya khanakre hairi chera asida Chesam Abdul Kadir gi matang da Ramba Tengol unit 27 gi samuro gi maikai dagi su miyam da wafam khara thamlakli madudi AT unit 27 gi cherol aduna hai hauzik tholiba paubitek mayai lekai gi Chesam Abdul Kadir Meehat chenabani haiba mioi kaya logi matung ina fagatkhre thokhiba thawdo asida chenabani haiba yumnam huidrom makha lekai dagi mioi khara amadi yumnam huidrom da laiba AT unit 27 QRT da yawa mioi khara police investigation gi matung ina fagatki makha tarakpada QRTS gi mioi kharasu Generambadagi police ta surrender tawhankre makha tana police na chatharakpa investigation amadi law gi procedure lakpada Aramba Tengona full cooperation pijagani lamdam masida hingminariba maitei amadi maitei pangal ichil naw singna irang asigi marida communal gi oiba irang sagat pidanaba amadi tahan bidanaba su appeal tawrakli